ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯅꯆꯨꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩꯈꯣꯏꯅ ꯉꯁꯤꯗꯒꯤ ꯍꯧꯗꯨꯅ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯄꯥꯊꯣꯛꯆꯔꯝꯕ ꯋꯥꯔꯤ ꯑꯩꯒꯤ ꯈꯨꯕꯤ ꯃꯆꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯆꯌꯦꯠꯅꯕ ꯈꯔ ꯂꯩꯈꯤꯕꯅ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯃꯈꯥ ꯍꯥꯞꯄ ꯉꯝꯈꯤꯗꯕꯅꯤ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯄꯥꯊꯣꯛꯆꯒꯗꯧꯔꯤꯕ ꯋꯥꯔꯤ ꯑꯁꯤꯗꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯅꯪꯅꯕ ꯑꯃꯗꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯃꯑꯣꯡꯗꯁꯨ ꯑꯩꯈꯣꯏꯅ ꯄꯥꯊꯣꯛꯆꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯁꯤ ꯑꯩꯈꯣꯏꯅ ꯅꯧꯅ ꯄꯨꯖꯔꯛꯄ ꯋꯥꯔꯤ ꯁꯦꯔꯤꯁꯇ ꯅꯅꯥꯎ ꯃꯤꯠꯂꯪ ꯑꯍꯥꯟꯕ ꯇꯥꯡꯀ ꯌꯥꯝꯅ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯣꯝꯕꯤ ꯃꯥꯒꯤ ꯏꯃꯨꯡ ꯑꯁꯤꯒꯤ ꯌꯨꯝꯖꯥꯏ ꯑꯁꯤꯗ ꯍꯪꯒꯠ-ꯍꯟꯗ ꯃꯍꯥꯛ ꯆꯠꯂꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯗ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯇꯥꯎꯔꯤ ꯃꯁꯥ ꯄꯨꯝꯕꯁꯨ ꯍꯨꯃꯥꯡ ꯀꯥꯡꯉꯤ ꯑꯃꯨꯛꯁꯨ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯆꯍꯤ 2 ꯁꯨꯗ꯭ꯔꯤꯕꯤꯁꯤꯕꯨ ꯑꯃꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯑꯃꯨꯛ ꯊꯣꯔꯛꯏ ꯑꯗꯨꯒ ꯆꯠꯂꯤ ꯊꯣꯡꯅꯥꯎꯁꯨ ꯈꯖꯤꯛꯇꯪ ꯍꯥꯡꯗꯣꯛꯇꯨꯅ ꯃꯥꯅ ꯀꯤꯔꯨ ꯌꯦꯡꯕꯒꯨꯝ ꯇꯧꯔꯤ ꯃꯄꯥꯟꯂꯣꯝꯗꯁꯨ ꯅꯣꯡ ꯑꯁꯦ ꯌꯥꯝꯅ ꯀꯟꯅ ꯃꯪꯈ꯭ꯔꯕꯅꯤ ꯅꯨꯡꯁꯤꯠꯁꯨ ꯑꯗꯨꯝ ꯌꯥꯎꯔꯤ ꯍꯌꯦꯡ ꯑꯁꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯅꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯍꯥꯏꯗꯨꯅꯗꯤ ꯈꯟꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯅꯣꯡ ꯀꯟꯅ ꯃꯪꯁꯤꯜꯂꯛꯂꯤꯕ ꯑꯃꯗꯤ ꯅꯣꯡ ꯆꯨꯔꯛꯄ ꯇꯥꯔꯕꯗꯤ ꯃꯥꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯑꯃꯔꯣꯝꯗꯁꯨ ꯀꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕꯁꯦ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯅꯤ ꯅꯣꯡꯁꯤꯗꯕꯨ ꯉꯥꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯤꯕꯅꯤ ꯄꯟꯊꯗꯦ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯏꯁꯤꯁꯤꯅ ꯇꯨꯝꯊꯈꯤꯕ ꯃꯇꯝ ꯃꯄꯥꯟꯗ ꯅꯣꯡ ꯀꯟꯅ ꯃꯪꯁꯤꯜꯂꯛꯄ ꯅꯣꯡ ꯈꯣꯠꯂꯛꯄ ꯇꯟꯖꯥ ꯑꯁꯤꯗ ꯇꯣꯝꯕꯤ ꯑꯁꯦ ꯐꯛ ꯑꯃ ꯄꯨꯊꯣꯔꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯌꯨꯝꯒꯤ ꯌꯨꯝꯖꯥꯏꯃꯛꯇꯗ ꯃꯥ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ ꯄꯣꯠꯆꯩ ꯈꯔ ꯂꯧꯊꯣꯔꯛꯏ ꯄꯥꯕ ꯌꯥꯕ ꯄꯥꯔꯤ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯂꯤ ꯀꯔꯤꯒꯨꯝꯕ ꯈꯔꯁꯨ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯑꯁꯤ ꯃꯥꯒꯤ ꯃꯁꯥꯗ ꯇꯥꯔꯤ ꯇꯣꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯃꯍꯥꯛ ꯑꯃꯥꯏꯕꯅꯤ ꯇꯣꯝꯕꯤꯒꯤ ꯃꯄꯥ ꯃꯄꯨ ꯍꯥꯛꯇꯛꯇ ꯑꯃꯥꯏꯕ ꯑꯣꯏꯔꯛꯈꯤꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯑꯉꯥꯡ ꯌꯥꯎꯈꯤꯗꯦ ꯑꯉꯥꯡ ꯌꯥꯎꯗ꯭ꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯥꯟꯅꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯇꯥꯟꯅꯈꯤ ꯌꯦꯡꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯌꯦꯡꯈꯤ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯃꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯗꯒꯤ ꯀꯣꯟꯅ ꯊꯪꯗ ꯃꯈꯣꯏꯅ ꯑꯃꯥꯏꯕꯤ ꯀꯌꯥ ꯑꯃ ꯊꯤꯈꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅꯤ ꯊꯦꯡꯅ ꯃꯈꯣꯏꯅ ꯖꯨꯒꯤꯟꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯅꯨꯄꯥꯁꯦ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯖꯨꯒꯤꯟꯗ꯭ꯔꯣꯒ ꯇꯣꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯇꯤꯟꯅꯈꯤ ꯂꯣꯏꯅꯈꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯑꯃꯥꯏꯕ ꯖꯨꯒꯤꯟꯗ꯭ꯔꯣꯒ ꯊꯦꯡꯅꯔꯨꯕꯒꯤ ꯃꯄꯥ ꯆꯥꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯑꯁꯦ ꯃꯁꯥ ꯂꯨꯝꯂꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯣꯝꯕꯤ ꯑꯃꯗꯤ ꯖꯨꯒꯤꯟꯗ꯭ꯔꯣꯁꯨ ꯌꯥꯝꯅ ꯅꯛꯁꯤꯟꯅ ꯄꯨꯟꯈꯤꯕ ꯂꯣꯏꯅꯈꯤꯕ ꯀꯌా ꯑꯁꯤꯅ ꯇꯣꯝꯕꯤꯅꯁꯨ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯑꯃꯗꯤ ꯍꯩꯅꯤꯡꯕꯁꯨ ꯃꯥꯒꯤ ꯃꯁꯥꯗ ꯐꯥꯎꯈꯤ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯃꯥꯕꯨ ꯊꯥꯖꯕꯗꯒꯤ ꯃꯥꯒꯤ ꯊꯕꯛ ꯑꯁꯤ ꯅꯉꯣꯟꯗ ꯇꯥꯛꯄꯤꯔꯒꯦ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯇꯝꯕꯤꯈꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕꯒꯤ ꯊꯕꯛ ꯑꯁꯤ ꯃꯥꯅ ꯇꯝꯈꯤꯕꯅꯤ ꯃꯥꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯀꯔꯥꯝ ꯆꯥꯎꯕ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯀꯌꯥ ꯑꯃ ꯍꯦꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯤꯅ ꯉꯁꯤ ꯑꯋꯥꯐꯝꯗ ꯇꯥꯈꯤ ꯉꯁꯤꯗꯤ ꯇꯣꯝꯕꯤꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯃꯥꯒꯤ ꯃꯔꯤ ꯃꯇꯥ ꯁꯥꯒꯩ ꯅꯥꯇꯩ ꯑꯌꯥꯝꯕ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯇꯨꯝꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯁꯨꯅꯤ ꯃꯁꯤꯅꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯨ ꯑꯃꯨꯛ ꯌꯦꯡ ꯑꯗꯨꯒ ꯐꯛ ꯊꯥꯗꯨꯅ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯂꯤꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯣꯠꯅꯔꯤꯕ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯃꯆꯤꯟꯗꯒꯤ ꯂꯥꯏꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯅꯕ ꯍꯣꯠꯅꯔꯤ ꯑꯃꯨꯛ ꯃꯤꯠ ꯄꯥꯡꯊꯣꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯃꯜꯂꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯗꯨꯅ ꯃꯥꯅ ꯈꯥꯡꯂꯤ ꯃꯃꯤꯠ ꯎꯏꯁꯤꯟꯕꯒ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯅꯤꯡꯁꯤꯡꯂꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯌꯧꯔꯛꯀꯗꯕ ꯄꯨꯡꯖꯥ ꯈꯔꯗ ꯉꯥꯏꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯃꯉꯣꯟꯗ ꯍꯥꯏꯖꯔꯝꯃꯤ ꯅꯪ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯅꯉꯣꯟꯗ ꯍꯥꯏꯈꯤꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯪꯅ ꯌꯥꯈꯤꯗꯕ ꯅꯪꯅ ꯀꯔꯥꯝ ꯆꯥꯎꯈꯤꯕ ꯅꯪꯅ ꯄꯥꯝꯖꯈꯤꯕ ꯀꯌꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯌꯥꯝꯕ ꯇꯨꯝꯂꯦꯗꯅ ꯑꯗꯨꯒ ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎ ꯆꯩꯊꯦꯡ ꯐꯪꯂꯦꯗꯅ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯂꯒ ꯍꯥꯏꯔꯝꯈꯤꯕ ꯋꯥꯁꯦ ꯉꯁꯤꯁꯨ ꯃꯃꯤꯠ ꯎꯏꯁꯤꯜꯂ ꯐꯥꯎꯕꯗ ꯇꯣꯝꯕꯤꯒꯤ ꯃꯅꯥꯀꯣꯡ ꯑꯁꯤꯗ ꯁꯤꯡꯌꯥ ꯌꯩꯕꯒꯨꯝ ꯌꯩꯔꯔꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯦꯟꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ ꯄꯤꯛꯂꯤꯕ ꯏꯆꯥꯁꯦ ꯅꯪ ꯐꯖꯅ ꯁꯦꯝꯃꯛꯑꯣ ꯑꯗꯨꯕꯨ ꯏꯆꯥꯁꯦ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯨ ꯊꯥꯖꯗꯦ ꯅꯍꯥꯛꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯨꯠꯂꯒꯅꯤ ꯇꯨꯝꯂꯒꯅꯤ ꯑꯩ ꯋꯥꯔꯧꯗꯦ ꯅꯪꯅ ꯄꯥꯝꯖꯕ ꯊꯕꯛꯅꯤ ꯅꯪꯅ ꯊꯥꯡꯖꯤꯟꯖꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯄꯦꯟꯗꯕꯗꯒꯤ ꯍꯥꯏꯈꯤꯕ ꯋꯥꯁꯤꯡꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯁꯨꯝꯅ ꯐꯝ ꯁꯦꯟꯅꯈꯤꯕ ꯃꯥꯒꯤ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇꯗ ꯅꯠꯇꯦ ꯃꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯂꯦꯇ꯭ꯔꯤꯟꯃꯛꯇꯗ ꯅꯨꯄꯤ ꯑꯁꯦ ꯇꯨꯈꯤꯕꯅꯤ ꯑꯣꯛꯅꯈꯤꯕꯅꯤ ꯊꯦꯡꯅꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯈꯣꯡ ꯊꯥꯡꯕ ꯉꯝꯂꯛꯇꯕ ꯃꯈꯣꯡ ꯆꯤꯡꯕ ꯃꯈꯣꯡ ꯑꯁꯤ ꯑꯗꯨꯝ ꯄꯤꯛꯁꯤꯜꯂꯛꯄ ꯀꯌꯥ ꯑꯃ ꯇꯧꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕꯗꯅ ꯌꯥꯝꯅ ꯇꯣꯏꯅ ꯋꯥꯟꯊꯕ ꯀꯔꯤꯒꯨꯝꯕꯗꯅ ꯁꯥꯔꯩ ꯍꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯗꯨꯝ ꯇꯧꯔꯤꯕꯅꯤ ꯇꯣꯝꯕꯤ ꯈꯪꯉꯤ ꯇꯣꯝꯕꯤꯅꯁꯨ ꯉꯝꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯌꯦꯡꯉꯤ ꯑꯗꯨꯕꯨ ꯂꯥꯌꯦꯡꯅ ꯑꯁꯨꯝꯅ ꯑꯣꯏꯔꯤꯕꯁꯤꯅꯤ ꯃꯥꯒꯤ ꯅꯨꯄꯤꯁꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯆꯣꯔꯣꯟ ꯐꯥꯔꯣꯟ ꯌꯥꯝꯅ ꯂꯣꯜꯂꯤ
ꯑꯗꯨꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯤꯀꯨꯞꯁꯨ ꯌꯥꯎꯏ꯫ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯥꯅ ꯄꯦꯟꯖꯗꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯈꯤꯕ꯫ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯣꯝꯕꯤꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯃꯥꯅ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕ ꯃꯇꯝꯗ ꯍꯥꯏꯔꯝꯕ ꯋꯥꯁꯤꯡ ꯑꯁꯤ ꯃꯥꯅ ꯅꯤꯡꯁꯤꯡꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯉꯥꯁꯤ ꯍꯥꯏ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯏꯔꯣꯟ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯁꯦꯟ ꯃꯔꯥꯡ ꯃꯌꯥꯝ ꯑꯁꯤꯕꯨ? ꯃꯁꯤ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕ, ꯑꯩꯅ ꯇꯧꯅꯤꯡꯂꯤꯕꯗꯤ ꯑꯁꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜꯁꯤ ꯊꯩꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯁꯣꯜꯂꯤ, ꯄꯥꯔꯤ, ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯄꯥꯜꯂꯤꯕ ꯊꯣꯡꯅꯥꯎꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯈꯣꯠꯄ ꯊꯤꯟꯕꯁꯤ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯈꯪꯏ꯫ ꯃꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯁꯤꯗꯕꯨ ꯂꯥꯟꯈ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯃꯥꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕꯅꯤ꯫ ꯃꯥꯅ ꯍꯧꯖꯤꯛ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯐꯛ ꯊꯥꯗꯨꯅ ꯐꯝꯊꯔꯤꯕꯅꯤ꯫ ꯌꯨꯝꯒꯤ ꯅꯥꯀꯟꯒꯤ ꯊꯣꯡꯅꯥꯎꯗ ꯈꯣꯠꯂꯝꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯃꯥꯡ ꯊꯣꯡꯂꯣꯝꯗꯁꯨ ꯑꯃꯨꯛ ꯈꯣꯠꯄ ꯊꯤꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯃꯥꯡ ꯊꯣꯡꯗꯒꯤ ꯑꯃꯨꯛ ꯀꯗꯥꯏꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯅꯤꯡ ꯊꯣꯡꯗꯁꯨ ꯍꯧꯔꯛꯂꯦ꯫ ꯃꯅꯤꯡ ꯊꯣꯡꯗꯒꯤ ꯑꯃꯨꯛ ꯌꯨꯝꯒꯤ ꯃꯊꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯦꯟꯕ ꯆꯣꯡꯕꯁꯤ ꯍꯧꯔꯛꯂꯕꯅꯤ꯫ ꯇꯣꯝꯕꯤ ꯈꯪꯏ, ꯈꯪꯂꯕꯁꯨ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯑꯃꯨꯛꯁꯨ ꯄꯤꯛꯂꯤꯕ ꯃꯥꯒꯤ ꯑꯉꯥꯡ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯊꯤꯟꯕ ꯆꯣꯡꯕꯒꯤ ꯃꯈꯣꯜ ꯀꯌꯥ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯀꯞ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯖꯔꯤ꯫ ꯁꯣꯜꯂꯤ, ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯁꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯄꯥꯏꯔꯤ, ꯃꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯇꯞꯅ ꯇꯞꯅ ꯂꯪꯊꯣꯛꯂꯤ꯫ ꯃꯥꯅ ꯑꯗꯨꯝ ꯂꯪꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯈꯣꯠꯂꯝꯕ ꯊꯤꯜꯂꯝꯕꯁꯤꯡ ꯑꯁꯤ ꯈꯖꯤꯛ ꯈꯖꯤꯛꯇꯤ ꯄꯥꯊꯕꯒꯨꯝ ꯇꯧꯔꯤ꯫ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯃꯥꯅ ꯀꯟꯅ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯑꯣꯖꯥ ꯖꯨꯒꯤꯟꯗ꯭ꯔꯣꯒ ꯃꯥꯒ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯃꯨꯛ ꯃꯇꯦꯛ ꯃꯇꯦꯛ ꯅꯤꯡꯁꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯇꯣꯝꯕꯤꯅ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯅ ꯍꯥꯏꯈꯤ, ꯑꯣꯖꯥ, ꯑꯩꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯂꯥꯏꯌꯣꯛ ꯇꯤꯟꯅꯣꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯌꯥꯝꯕ ꯁꯤꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯄꯤꯗ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯨꯛ ꯇꯥꯏꯅꯕꯒꯨꯝ ꯇꯧꯔꯦ꯫ ꯑꯩꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯐꯥꯊꯅꯕ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯑꯣꯖꯥ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯑꯣꯖꯥꯕꯨꯁꯨ ꯑꯩꯅ ꯀꯧꯗꯨꯅ ꯀꯌꯥꯔꯛ ꯍꯟꯅ ꯌꯦꯡꯍꯟꯕꯅꯤ, ꯑꯗꯨꯕꯨ ꯑꯣꯖꯥꯁꯨ ꯑꯁꯤ ꯉꯝꯗ꯭ꯔꯕ꯭ꯔꯥ? ꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯈꯣꯟꯖꯦꯜ ꯑꯗꯣ ꯇꯅꯤꯛ ꯇꯅꯤꯛ ꯃꯥꯅ ꯈꯨꯝꯈꯤ, ꯇꯣꯝꯕꯤ, ꯃꯇꯝ ꯂꯣꯏꯁꯤꯜꯂꯛꯂꯕ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ꯫ ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇ ꯑꯩꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ꯫ ꯀꯔꯤꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯪꯅ ꯊꯥꯡꯖꯤꯜꯂꯨꯕ ꯅꯪꯒꯤ ꯈꯣꯡꯊꯥꯡ ꯑꯗꯣ ꯑꯩꯉꯣꯟꯗꯅ ꯍꯥꯏꯔꯝꯕ ꯇꯥꯔꯕꯗꯤ ꯑꯩꯅꯁꯨ ꯃꯥꯡꯖꯧꯅꯅ ꯃꯗꯨ ꯌꯦꯡꯍꯧꯕ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯂꯣꯏꯅꯔꯨꯕ ꯁꯥꯔꯣꯏꯁꯤꯡ, ꯅꯪꯅ ꯁꯥꯟꯅꯔꯨꯕ ꯐꯠꯇꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯆꯣꯏ ꯃꯆꯣꯏ ꯆꯥꯏꯈ꯭ꯔꯦ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯂꯥꯟꯗꯥꯕ ꯍꯧꯔꯛꯂꯦ꯫ ꯅꯪꯗ ꯅꯠꯇꯦ, ꯑꯩꯒꯤ ꯃꯊꯛꯇꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯧꯔꯦ꯫ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯈꯪꯕ ꯅꯠꯇꯦ, ꯑꯩꯒꯤ ꯁꯥꯒꯩꯒꯤꯁꯨ ꯃꯤ 2 ꯁꯨꯔꯦ ꯁꯤꯕ꯫ ꯑꯩꯉꯣꯟꯗꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯇꯠꯇꯅ ꯂꯛꯅꯕ, ꯑꯩꯉꯣꯟꯗꯁꯨ ꯑꯍꯤꯡ ꯈꯨꯗꯤꯡꯒꯤ ꯑꯩꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯈꯣꯏꯅ ꯂꯨꯝꯗꯨꯅ ꯂꯩꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯦ ꯇꯣꯝꯕꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯁꯦ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯑꯩꯒꯤ ꯃꯊꯛꯇ ꯀꯅꯥ ꯀꯅꯥ ꯑꯍꯩꯕ ꯑꯈꯪꯕ ꯑꯃꯥꯏꯕ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯁꯨ ꯂꯣꯟꯅ ꯍꯪꯕ ꯌꯥꯕ ꯍꯪꯂꯤꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯂꯝꯕꯤ ꯐꯪꯗ꯭ꯔꯦ ꯇꯣꯝꯕꯤ꯫ ꯇꯣꯝꯕꯤ, ꯈꯪꯗ꯭ꯔꯦ, ꯑꯩꯈꯣꯏꯅ ꯇꯧꯔꯨꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯉꯁꯤꯗꯤ ꯃꯥꯡꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯂꯤꯅꯦ꯫ ꯑꯁꯨꯝꯅ ꯖꯨꯒꯤꯟꯗ꯭ꯔꯣ ꯑꯃꯗꯤ ꯇꯣꯝꯕꯤ ꯃꯈꯣꯏꯅ ꯉꯥꯡꯅꯈꯤꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯇꯣꯝꯕꯤꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗ ꯃꯁꯦꯟ ꯃꯔꯥꯡ ꯀꯌꯥ ꯑꯃ ꯎꯔꯛꯄ, ꯖꯥꯠ ꯖꯥꯠ ꯀꯌꯥ ꯑꯃ ꯈꯜꯂꯛꯄ, ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯂꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯗꯨꯝ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯥꯒꯤ ꯃꯉꯥꯁꯤ ꯃꯁꯥ ꯃꯇꯣꯝꯇ ꯀꯟꯅ ꯀꯟꯅ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯃꯈꯨꯠꯅ ꯃꯀꯣꯛꯇ ꯐꯥꯎꯕ ꯊꯥꯖꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯀꯤ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅꯕ ꯇꯣꯝꯕꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ꯫ ꯃꯗꯨꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥ ꯑꯁꯤꯅ ꯂꯨꯆꯤꯡꯗꯨꯅ ꯃꯍꯥꯛꯁꯦ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯃꯄꯨꯛꯅꯤꯡ ꯆꯪꯕꯁꯤ ꯑꯗꯨꯝ ꯋꯥꯠꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯃꯤꯅꯠ 4-5 ꯑꯃꯗꯤ ꯃꯥ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ꯫ ꯁꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥ ꯀꯌꯥ ꯑꯁꯤ ꯑꯃꯨꯛꯁꯨ ꯃꯥꯒꯤ ꯋꯥꯈꯜ ꯑꯁꯤꯗ ꯃꯁꯦꯟ ꯃꯔꯥꯡ ꯑꯣꯏꯅ ꯑꯗꯨꯝ ꯊꯣꯔꯛꯂꯤ, ꯎꯔꯛꯂꯤ꯫ ꯖꯨꯒꯤꯟꯗ꯭ꯔꯣꯅ ꯑꯃꯨꯛꯁꯨ ꯍꯥꯏꯔꯝꯃꯤ, ꯇꯣꯝꯕꯤ, ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯀꯟꯅꯕ, ꯉꯥꯛꯊꯣꯛꯅꯕ ꯑꯩꯅ ꯄꯥꯝꯕꯩ ꯑꯃꯗꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗꯤ ꯑꯩꯅ ꯃꯁꯤ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯁꯣꯜꯂꯤꯕ ꯄꯔꯤꯡ ꯑꯁꯤ ꯀꯥꯏꯗꯅ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯑꯩꯅ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯇꯥꯔꯕꯗꯤ ꯉꯁꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯟꯗꯥꯔꯤꯕ, ꯐꯠꯇꯕ ꯁꯥꯔꯣꯏ ꯀꯌꯥ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯇꯧꯔꯛꯂꯤꯕ ꯀꯌꯥ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅꯗꯤ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯛꯀꯗꯕꯅꯣ, ꯀꯔꯝꯕ ꯃꯇꯝꯗ ꯁꯥꯐꯣꯡꯂꯛꯀꯗꯕꯅꯣ ꯈꯪꯕꯗꯤ ꯉꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤ, ꯑꯩꯗꯤ ꯉꯁꯤ ꯍꯌꯦꯡ ꯇꯝꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯩꯅ ꯇꯧꯔꯤꯕ, ꯑꯩꯅ ꯁꯥꯟꯅꯒꯗꯧꯔꯤꯕ, ꯑꯩꯅ ꯂꯣꯏꯅꯒꯗꯧꯔꯤꯕ ꯄꯣꯠꯁꯛ ꯑꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯁꯤꯟꯅꯕꯗꯤ ꯄꯥꯝꯃꯤ꯫ ꯃꯁꯦ
ꯅꯪꯅ ꯈꯪꯖꯤꯜꯂꯨ, ꯅꯪꯅ ꯍꯥꯏꯖꯤꯜꯂꯣ꯫ ꯍꯌꯦꯡ ꯃꯇꯝ ꯑꯃꯗ ꯅꯪꯅ ꯃꯁꯤ ꯉꯝꯈꯤꯕ ꯇꯥꯔꯕꯗꯤ ꯐꯠꯇꯕ ꯁꯔꯣꯏ ꯀꯌꯥ ꯀꯌꯥ ꯂꯥꯛꯂꯕꯁꯨ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯉꯥꯛꯊꯣꯛꯄ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯥꯖꯩ꯫ ꯑꯩ ꯌꯥꯝꯅ ꯀꯟꯅꯗꯤ ꯍꯣꯠꯅꯕꯅꯤ, ꯌꯥꯝꯅ ꯀꯟꯅꯗꯤ ꯃꯥꯕꯨ ꯇꯥꯏꯕꯪ ꯑꯁꯤꯗ ꯁꯥꯐꯣꯡꯅꯕ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤꯗꯃꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕ, ꯂꯥꯏ ꯈꯨꯔꯨꯝꯒꯗꯕ ꯅꯨꯃꯤꯠ ꯑꯗꯣ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯣꯡꯖꯥꯏꯗ ꯈꯛ ꯃꯥꯕꯨ ꯀꯧꯒꯗꯕꯅꯤ, ꯃꯥꯕꯨ ꯈꯨꯔꯨꯝꯒꯗꯕꯅꯤ꯫ ꯀꯌꯥꯁꯨꯕ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯇ ꯃꯍꯥꯛ ꯁꯥꯐꯣꯡꯂꯛꯀꯗꯕꯅꯣ, ꯀꯔꯝꯕ ꯄꯨꯔꯅꯤꯃꯥꯗ ꯃꯍꯥꯛ ꯊꯣꯔꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕꯗꯤ ꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯁꯤꯕꯒꯤ ꯃꯇꯝꯗꯤ ꯏꯁꯥꯅ ꯈꯪꯖꯔꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯇꯣꯝꯕꯤ, ꯅꯪ ꯃꯁꯤꯃꯗꯤ ꯈꯪꯅꯕ ꯍꯣꯠꯅꯧ, ꯃꯁꯤꯃꯗꯤ ꯅꯪ ꯐꯥꯖꯤꯜꯍꯧꯅꯕ ꯍꯣꯠꯅꯧ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯈꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯇꯣꯝꯕꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯇꯣꯝꯕꯤ ꯋꯥꯈꯜꯁꯤ ꯆꯥꯏꯔꯦ꯫ ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ, ꯑꯩꯅ ꯇꯧꯒꯗꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡ ꯑꯃꯗ ꯃꯍꯥꯛꯁꯤ ꯃꯥꯒꯤ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯜ ꯑꯁꯤ ꯀꯥꯎꯔꯛꯄꯒꯨꯝ ꯃꯥꯁꯤ ꯇꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯅꯥꯀꯟ ꯅꯥꯀꯟꯗꯒꯤ ꯈꯣꯠꯂꯝꯕ ꯊꯤꯜꯂꯝꯕ ꯀꯌꯥ ꯑꯁꯤ ꯁꯥꯐꯨ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄꯁꯤ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯁꯥꯐꯨ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯉꯁꯥꯏꯋꯥꯏꯗꯤ ꯏꯆꯦꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯃꯈꯣꯜ ꯀꯌꯥ ꯑꯁꯤ ꯃꯥꯁꯨ ꯇꯥꯔꯕ꯭ꯔꯥ? ꯑꯉꯥꯡ ꯑꯁꯤ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯁꯤ ꯄꯪꯀꯞꯇ ꯀꯞꯈꯠꯂꯛꯏ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯁꯤꯅ ꯍꯧꯒꯠꯂꯛꯇꯨꯅ ꯑꯁꯨꯝꯅ ꯀꯞꯂꯤꯕ ꯀꯌꯥ ꯑꯁꯤ ꯄꯂꯦꯝ ꯃꯃꯥꯗꯨ ꯂꯩꯖꯔꯝꯕ ꯇꯥꯔꯕꯗꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯇꯧꯔꯝꯃꯣꯏ, ꯑꯗꯨꯒ ꯇꯣꯝꯕꯤꯗ ꯋꯥꯔꯤꯕꯁꯤꯁꯨ ꯋꯥꯔꯝꯃꯣꯏ꯫ ꯑꯉꯥꯡ ꯑꯗꯨꯅ ꯍꯧꯒꯠꯂꯛꯄꯗꯒꯤ ꯇꯣꯝꯕꯤ ꯑꯁꯣꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯀꯥꯏꯔꯦ꯫ ꯃꯃꯤꯠ ꯑꯁꯤ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ, ꯑꯗꯨꯒ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯑꯃꯨꯛ ꯄꯝꯈꯠꯂꯤ꯫ ꯃꯥꯅ ꯑꯉꯥꯡ ꯑꯁꯤ ꯄꯝꯈꯠꯇꯨꯅ ꯑꯁꯨꯝꯅ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯂꯥꯏ ꯈꯨꯔꯨꯝꯕꯗꯨ ꯂꯦꯞꯈꯤꯕꯗꯒꯤ ꯃꯥꯒꯤ ꯌꯨꯝꯒꯤ ꯃꯊꯛꯇ ꯑꯀꯣꯏꯕꯗ ꯇꯝꯅꯕꯁꯤꯡ ꯑꯃꯗꯤ ꯈꯣꯠꯄ ꯊꯤꯟꯕꯅꯆꯤꯡꯕꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯈꯥꯡꯉꯤ꯫ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯊꯦꯝꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯕꯨꯛ ꯂꯥꯝꯒꯤ ꯑꯉꯥꯡ ꯑꯁꯤꯅ ꯑꯃꯨꯛꯀꯁꯨ ꯅꯤꯡꯉꯥꯏ ꯇꯧꯕ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯥꯏ ꯃꯥꯅ ꯄꯤꯊꯛꯈꯤꯕꯒꯤ ꯊꯤꯠꯂꯒ ꯊꯝꯈꯤꯕ ꯁꯪꯒꯣꯝ ꯑꯗꯣ ꯂꯧꯊꯣꯔꯛꯏ, ꯑꯗꯨꯒ ꯑꯉꯥꯡꯅ ꯄꯤꯊꯛꯂꯤ꯫ ꯃꯗꯨ ꯊꯛꯈꯤꯕꯗꯒꯤ ꯑꯉꯥꯡ ꯑꯁꯤ ꯀꯞꯄꯗꯤ ꯐꯔꯦ꯫ ꯇꯣꯝꯕꯤ ꯋꯥꯈꯜ ꯃꯣꯟ ꯃꯣꯟ ꯈꯜꯂꯛꯏ꯫ ꯉꯁꯤꯗꯤ ꯃꯍꯧꯁꯥ ꯇꯝꯅꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯝꯅꯕꯁꯦ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯣꯝꯕꯤ ꯀꯔꯤꯒꯨꯝꯕ ꯋꯥꯈꯜ ꯑꯃꯁꯨ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯈꯜꯂꯛꯄꯅꯤ꯫ ꯀꯔꯤ ꯋꯥꯈꯜꯅꯣ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯗ ꯃꯥꯅ ꯁꯨꯝ ꯂꯩꯁꯤꯟꯕ ꯇꯥꯔꯕꯗꯤ ꯍꯣꯔꯦꯟ ꯁꯣꯏꯗꯅꯃꯛꯀꯤ ꯈꯨꯗꯣꯡꯊꯤꯕ ꯁꯥꯊꯤꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯃꯗꯨꯅ ꯑꯩꯒꯤ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤ ꯑꯩ ꯄꯨꯟꯅ ꯄꯨꯔꯒꯦ꯫ ꯃꯁꯤ ꯄꯥꯏꯁꯤꯜꯂꯒ ꯑꯩ ꯏꯆꯥꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃ ꯇꯣꯝꯕꯤꯒꯤ ꯋꯥꯈꯜꯗ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯍꯧꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯑꯃꯥꯏꯕ ꯖꯨꯒꯤꯟꯗꯣꯅ ꯄꯤꯔꯝꯕ ꯄꯣꯠꯁꯛꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯃꯉꯣꯟꯗ ꯊꯝꯃꯨ ꯍꯥꯏꯅ ꯊꯝꯈꯤꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯣ ꯃꯥꯅ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯄꯨꯟꯅ ꯂꯧꯊꯣꯛꯂꯦ꯫ ꯃꯥꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯆꯪꯒꯗꯕ ꯂꯥꯏꯔꯤꯛ, ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯋꯥꯠꯇꯅ ꯃꯥꯅ ꯈꯥꯎ ꯑꯃꯗ ꯄꯨꯟꯅ ꯌꯣꯝꯁꯤꯜꯂꯤ꯫ ꯃꯅꯪꯒꯟꯗ ꯄꯨꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯉꯥꯡ ꯑꯁꯤꯕꯨꯅ ꯃꯃꯥꯡꯗ ꯃꯥꯅ ꯄꯝꯂꯗꯨꯅ ꯈꯨꯗꯩ ꯑꯃꯅ ꯆꯦꯠꯅ ꯌꯣꯝꯁꯤꯜꯂꯒ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯌꯨꯝꯗꯒꯤ ꯊꯣꯛꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯍꯧꯔꯦ꯫ ꯊꯣꯛꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤ ꯃꯥꯅ ꯈꯪꯖꯕ ꯍꯩꯖꯕ ꯃꯉꯣꯟꯗ ꯀꯔꯤꯃꯠꯇ ꯆꯪꯕ ꯉꯝꯗꯅꯕ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯇꯣꯝꯕꯤ ꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗꯁꯨ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯑꯍꯜꯁꯤꯡ ꯑꯇꯩ ꯃꯆꯥ ꯃꯁꯨꯁꯤꯡ ꯄꯨꯟꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯤ ꯑꯗꯨꯝ ꯁꯤꯒꯠꯂꯛꯄ ꯑꯃꯗꯤ ꯇꯨꯝꯅ ꯃꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯁꯥꯒꯩꯒꯤ ꯃꯤ ꯑꯃꯅꯤꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯃꯈꯣꯏ ꯌꯨꯝ ꯑꯁꯤ ꯍꯨꯟꯗꯣꯛꯂꯝꯂꯒ ꯃꯈꯣꯏ ꯆꯦꯟꯅꯈꯤꯕꯅꯤ꯫ ꯑꯁꯤꯅ ꯊꯪꯅꯕ ꯌꯨꯝꯁꯤꯡ ꯑꯁꯤ ꯃꯤ ꯂꯩꯅꯈꯤꯗꯕꯅꯤ꯫ ꯇꯣꯝꯕꯤ ꯃꯥ ꯂꯥꯏꯔꯣꯟ ꯁꯣꯟꯅ ꯃꯥꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯣꯛꯂꯦ, ꯑꯗꯨꯒ ꯊꯣꯛꯂꯛꯏ꯫ ꯃꯄꯥꯟ ꯊꯣꯛꯂꯛꯇꯨꯅ ꯃꯥꯒꯤ ꯌꯨꯝꯖꯥꯎꯒꯤ ꯊꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯃꯥꯅ ꯂꯣꯟꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯁꯨꯃꯥꯡꯅ ꯇꯞꯅ ꯀꯨꯝꯊꯔꯛꯏ꯫ ꯀꯨꯝꯊꯔꯛꯇꯨꯅ ꯃꯍꯥꯛꯅꯁꯨ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯕꯨ ꯌꯦꯡꯖꯔꯒ ꯍꯥꯏꯖꯔꯝꯃꯤ, "ꯑꯣ, ꯑꯩꯒꯤ ꯌꯨꯝ ꯑꯁꯤ ꯉꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯇꯥꯔꯕ? ꯑꯗꯨꯒ ꯑꯩꯅ ꯊꯨꯡꯂꯒꯗꯧꯔꯤꯕꯁꯤꯅ ꯀꯗꯥꯏꯗ? ꯇꯝꯕ ꯉꯝꯗꯦ, ꯍꯥꯏꯕ ꯉꯝꯗꯦ꯫ ꯅꯨꯄꯤ, ꯅꯪꯅꯗꯤ ꯃꯇꯝ ꯑꯃꯗ ꯍꯥꯏꯖꯈꯤꯕꯅꯤ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯁꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯃꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯕꯨ ꯑꯩꯅ ꯀꯔꯥꯝ ꯆꯥꯎꯔꯨꯕ, ꯑꯩꯅ ꯂꯥꯏ ꯁꯥꯟꯅꯔꯨꯕ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯉꯣꯟꯗꯁꯨ ꯈꯨꯗꯣꯡꯊꯤꯕꯁꯤ ꯇꯥꯔꯦꯀꯣ ꯅꯨꯄꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯏꯔꯝꯕ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯥꯡꯂꯕꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯑꯩ ꯀꯟꯅꯕ ꯍꯣꯠꯅꯔꯝꯒꯦ." ꯑꯁꯨꯝꯅ ꯃꯁꯥꯗ ꯈꯥ ꯆꯤꯛꯆꯗꯨꯅ ꯃꯍꯥꯛꯁꯦ ꯌꯨꯝꯒꯤ ꯃꯥꯏꯀꯩ ꯌꯦꯡꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯕꯁꯨ ꯇꯣꯝꯕꯤ ꯍꯧꯖꯤꯛꯇꯤ ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯊꯣꯛꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯂꯛꯏ꯫ ꯑꯇꯤꯌꯥ ꯃꯊꯛꯇ ꯌꯦꯡꯈꯠꯄ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯅ ꯄꯣꯝ ꯃꯝꯁꯤꯜꯂꯝꯂꯦ, ꯏꯃꯪ ꯃꯪꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯔꯛꯇ ꯈꯖꯤꯛꯇꯪ ꯑꯍꯥꯡꯕꯁꯤꯡ ꯌꯥꯎꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯌꯦꯡ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯑꯣꯏꯖꯕꯅꯤꯅ ꯉꯁꯤꯗꯤ ꯊꯥ ꯐꯖꯅ ꯉꯥꯟꯒꯗꯕꯅꯤ꯫ ꯊꯥꯁꯤ ꯑꯃꯨꯛ ꯈꯖꯤꯛ ꯂꯩꯆꯤꯟ ꯄꯥꯕ ꯃꯇꯝꯗ ꯊꯣꯛꯂꯛꯄꯁꯤꯅ ꯈꯔꯗꯤ ꯂꯝꯕꯤ ꯑꯁꯤ ꯎꯔꯤ꯫ ꯇꯣꯝꯕꯤꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯈꯔ ꯌꯥꯡꯅ ꯃꯈꯣꯏꯒꯤ ꯂꯩꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯊꯣꯛꯄ ꯍꯧꯔꯛꯏ꯫ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯏꯟꯅꯔꯒꯦ ꯍꯥꯏꯕꯁꯦ ꯇꯣꯝꯕꯤ ꯈꯪꯏ꯫
ꯑꯁꯨꯝꯅ ꯏꯟꯅꯔꯛꯄꯒꯤ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯁꯤ ꯍꯦꯛ ꯇꯥꯕꯒ ꯇꯣꯝꯕꯤꯅ ꯃꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯝ ꯁꯣꯟꯕ ꯍꯧꯏ ꯑꯗꯨꯒꯨꯝꯕꯁꯤꯡ ꯑꯗꯨ ꯆꯪꯂꯛꯇꯅꯕ ꯃꯥꯒꯤ ꯃꯅꯥꯛ ꯅꯛꯄ ꯉꯝꯗꯅꯕ ꯁꯣꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯆꯥꯏꯊꯣꯛꯏ ꯇꯨꯡꯂꯣꯝꯗ ꯂꯪꯊꯣꯛꯏ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨꯅ ꯁꯪꯒꯣꯝ ꯑꯗꯨ ꯄꯤꯊꯛꯄꯤꯔꯒ ꯃꯥꯒꯤ ꯊꯕꯥꯛꯂꯣꯝꯗ ꯈꯨꯗꯩ ꯑꯃꯗ ꯐꯖꯅ ꯅꯥꯍꯣꯡ ꯁꯥꯔꯒ ꯄꯝꯗꯨꯅ ꯆꯠꯂꯤꯕꯅꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯔꯤꯃꯠꯇ ꯍꯥꯏꯗꯦ ꯑꯁꯨꯝꯅ ꯇꯨꯡꯗ ꯏꯟꯅꯔꯛꯄ ꯅꯥꯀꯟ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯎ ꯋꯥꯁꯤꯡ ꯁꯝꯕꯜ ꯂꯨꯄꯟꯗꯒꯤ ꯑꯗꯨꯃꯛ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯈꯔꯗꯤ ꯇꯣꯝꯕꯤꯒꯤ ꯃꯁꯥꯗ ꯐꯪꯏ ꯑꯁꯨꯝꯅ ꯂꯩꯔꯛ ꯑꯁꯤ ꯂꯥꯟꯊꯣꯔꯛꯇꯨꯅ ꯂꯩꯔꯛꯁꯤ ꯊꯦꯛ ꯑꯃ ꯊꯦꯛꯀꯗꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯊꯪꯅꯕ ꯂꯩꯔꯛꯂꯣꯝꯗꯒꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯃꯈꯛ ꯊꯣꯔꯛꯇꯨꯅ ꯇꯣꯝꯕꯤ ꯇꯣꯝꯕꯤ ꯍꯥꯗꯨꯅ ꯀꯧꯔꯛꯏ ꯇꯣꯝꯕꯤ ꯆꯠꯂꯝꯕꯁꯦ ꯆꯞ ꯂꯦꯞꯄꯤ ꯇꯣꯝꯕꯤꯅ ꯀꯅꯥꯅꯣ ꯍꯥꯗꯨꯅ ꯃꯥꯁꯦ ꯃꯥꯏꯊꯣꯡꯁꯦ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯨꯏ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯑꯍꯜꯁꯨ ꯃꯥꯜꯂꯦ ꯑꯍꯜ ꯑꯗꯨꯅ ꯇꯣꯝꯕꯤꯗ ꯋꯥ ꯍꯥꯏꯔꯛꯏ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ ꯅꯪꯕꯣ ꯊꯦꯡꯂꯕ ꯅꯣꯡꯖꯥꯏꯒꯤ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯅꯪꯒꯟꯗꯁꯨ ꯈꯥꯎꯌꯣꯝ ꯑꯃ ꯀꯔꯤꯅꯣ ꯀꯗꯥꯏꯗꯅꯣ ꯅꯪꯕꯣ ꯍꯥꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯇꯣꯝꯕꯤ ꯉꯥꯛꯇꯪ ꯂꯦꯞꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ ꯑꯗꯨꯒ ꯏꯕꯣꯛ ꯏꯕꯣꯛꯇꯤ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯗꯥꯏꯗ ꯊꯣꯛꯄꯤꯔꯛꯏꯕꯅꯣꯅꯦ ꯑꯩꯗꯤ ꯊꯕꯛ ꯑꯃ ꯆꯠꯄꯅꯤꯅꯦ ꯑꯁꯨꯝꯅ ꯂꯦꯞꯇꯨꯅ ꯉꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤ ꯇꯣꯝꯕꯤꯕꯨ ꯊꯩꯗꯣꯛꯅꯕ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯕꯒꯨꯝ ꯇꯧꯔꯤ ꯑꯍꯥꯟꯕꯗ ꯇꯣꯝꯕꯤ ꯀꯔꯤꯃꯠꯇ ꯈꯪꯗꯕꯅꯤ ꯆꯩꯁꯨ ꯄꯥꯏꯔꯕ ꯑꯍꯜ ꯑꯁꯤꯅ ꯑꯗꯨꯕꯨ ꯍꯥꯏꯕ ꯅꯪꯒꯤꯗꯤ ꯀꯅꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤꯕ ꯍꯧꯖꯤꯛꯄꯨ ꯀꯅꯥ ꯂꯩꯔꯤꯕꯅꯣꯅꯦ ꯉꯥꯏꯈꯣꯅꯦ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯅꯦ ꯍꯥꯗꯨꯅ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯅꯕ ꯑꯗꯨꯝ ꯍꯣꯠꯅꯩ ꯇꯣꯝꯕꯤꯁꯨ ꯋꯥ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯌꯥꯝꯅ ꯆꯝꯅ ꯑꯗꯨꯝ ꯈꯨꯝꯂꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥ ꯑꯃꯅꯤ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯑꯍꯜꯒꯤ ꯈꯣꯟꯖꯦꯜꯗ ꯋꯥ ꯉꯥꯡꯂꯝꯕ ꯁꯛꯇꯝ ꯑꯗꯣ ꯃꯥꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯈꯔ ꯆꯥꯎꯔꯞ ꯇꯧꯅ ꯍꯦ ꯅꯪꯅ ꯆꯠꯂꯤꯕꯗꯣ ꯅꯪꯒꯤ ꯂꯝꯕꯤ ꯂꯩꯔꯣꯏꯗ ꯍꯥꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯒꯨꯝꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯁꯤꯗ ꯇꯣꯝꯕꯤꯁꯦ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ ꯀꯔꯤꯅꯣ ꯑꯩꯅ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯅ ꯃꯁꯤꯗꯒꯤ ꯋꯥꯈꯜ ꯉꯥꯏꯍꯥꯛꯇꯗ ꯈꯟꯊꯕ ꯉꯝꯕ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯇꯣꯝꯕꯤꯅꯤ ꯐꯠ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯆꯩꯁꯨ ꯄꯥꯏꯔꯝꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯆꯩꯁꯨ ꯑꯗꯨ ꯂꯩꯃꯥꯏ ꯊꯦꯡꯉꯝꯗꯦ ꯑꯗꯨꯒ ꯍꯅꯨꯕꯤ ꯑꯣꯏꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯃꯥꯒꯤ ꯃꯈꯣꯡ ꯑꯗꯨꯁꯨ ꯂꯩꯃꯥꯏ ꯊꯦꯡꯗꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯇꯣꯝꯕꯤꯅ ꯎꯔꯦ ꯇꯣꯝꯕꯤ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯈꯨꯇꯨꯝ ꯇꯥꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯤꯟꯗ ꯑꯗꯨꯃꯛ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯀꯣꯏꯕꯁꯤꯗ ꯄꯪꯆꯥꯏꯗ ꯆꯥꯏꯕ ꯍꯧꯔꯛꯏ ꯃꯥꯅ ꯆꯥꯏꯔꯨꯕ ꯈꯨꯗꯤꯡꯒꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯄ ꯑꯃꯗꯤ ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯃꯥꯕꯨ ꯁꯤꯡꯅꯗꯨꯅ ꯃꯥꯕꯨ ꯇꯥꯜꯂꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯑꯗꯨꯃꯛ ꯇꯧꯔꯛꯂꯦ ꯃꯁꯤꯗꯒꯤ ꯄꯟꯊꯗꯦ ꯇꯨꯡ ꯍꯟꯅ ꯀꯔꯤꯃꯠꯇ ꯌꯦꯡꯗꯅ ꯇꯣꯝꯕꯤ ꯑꯁꯤ ꯈꯣꯡꯊꯥꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯂꯤ ꯇꯨꯡꯗꯅ ꯍꯧꯖꯤꯛꯀꯤ ꯆꯩꯁꯨ ꯄꯥꯏꯔꯕꯤ ꯃꯉꯣꯟꯗ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕꯤ ꯍꯅꯨꯕꯤ ꯁꯥꯔꯤꯕ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯉꯥꯏꯈꯣꯅꯦ ꯇꯣꯝꯕꯤ ꯍꯥꯗꯨꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯂꯤ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯅ ꯃꯁꯤꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯍꯥꯗꯨꯅ ꯃꯥꯒꯤ ꯂꯥꯏꯔꯣꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯁꯣꯟꯗꯨꯅ ꯃꯈꯨꯠꯇ ꯃꯥꯅ ꯄꯥꯏꯔꯛꯂꯤꯕ ꯍꯪꯒꯥꯝ ꯃꯔꯨꯒꯨꯝꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯑꯁꯤ ꯀꯟꯅ ꯂꯪꯊꯣꯛꯂꯝꯃꯤ ꯃꯗꯨ ꯂꯪꯊꯣꯛꯄꯗꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯅꯥꯀꯟꯗ ꯑꯇꯣꯞꯄ ꯊꯪꯅꯕ ꯂꯩꯔꯛꯁꯤꯡ ꯎꯕ ꯃꯇꯝꯗ ꯑꯁꯤꯒꯨꯝꯕ ꯇꯝꯅꯕ ꯑꯀꯤꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯊꯣꯔꯛꯄꯁꯦ ꯉꯥꯏꯍꯥꯛꯇꯪꯗꯤ ꯏꯆꯤꯛ ꯆꯤꯛꯄꯒꯨꯝ ꯇꯧꯈꯤ ꯇꯣꯝꯕꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯡꯅ ꯑꯗꯨꯃꯛ ꯃꯥ ꯆꯠꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛꯇꯤ ꯇꯣꯝꯕꯤꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯂꯥꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯁꯤ ꯂꯥꯟꯊꯣꯔꯛꯂꯕꯅꯤ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯆꯠꯂꯦ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯝꯄꯥꯛ ꯑꯃ ꯂꯩꯕꯗꯣ ꯌꯧꯁꯤꯜꯂꯛꯂꯦ ꯂꯝꯕꯤ ꯃꯄꯥꯟꯗ ꯂꯩꯕ ꯂꯝꯄꯥꯛꯅꯤ ꯂꯝꯄꯥꯛ ꯑꯗꯨ ꯌꯧꯔꯛꯄꯗꯒꯤꯗꯤ ꯇꯣꯝꯕꯤꯁꯦ ꯃꯥꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯕ ꯈꯣꯟꯖꯦꯜ ꯀꯌా ꯑꯃ ꯇꯥꯔꯝꯕꯗꯨꯁꯨ ꯇꯨꯃꯤꯟ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯥꯏꯍꯥꯛꯇꯪꯗꯤ ꯁꯣꯔ ꯐꯨꯏꯅ ꯍꯣꯟꯗꯣꯛꯏ ꯈꯔ ꯑꯗꯨꯝ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯂꯝꯄꯥꯛ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯃꯈꯣꯏ ꯃꯤ ꯑꯍꯨꯝꯈꯛ ꯐꯝꯂꯒ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯦ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯂꯝꯕꯤ ꯃꯇꯥꯏꯅꯒ ꯑꯣꯏꯔꯦ ꯇꯣꯝꯕꯤ ꯆꯟꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯃꯄꯥ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤꯁꯦ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯇꯥꯕꯤꯕ꯭ꯔꯥ ꯃꯌꯥꯝ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦꯕ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯁꯦ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯅꯛꯁꯤꯜꯂꯛꯏ ꯐꯝꯂꯤꯕ ꯑꯍꯨꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯦ ꯋꯥ ꯂꯥꯟ ꯀꯔꯤꯃꯠꯇ ꯉꯥꯡꯂꯛꯇꯦ ꯇꯣꯝꯕꯤꯁꯦ ꯃꯈꯣꯏꯅ ꯈꯨꯝꯂꯛꯇꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯝꯂꯤꯕ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯅꯥꯛ ꯃꯛꯇꯗ ꯂꯦꯞꯈ꯭ꯔꯦ ꯑꯗꯨꯒ ꯋꯥ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯑꯍꯨꯝꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯂꯦ ꯑꯩ ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤ ꯇꯣꯝꯕꯤ ꯑꯃꯥꯏꯕ ꯑꯣꯏꯕꯗꯨꯅꯤ ꯑꯩ ꯈꯪꯕ꯭ꯔꯥ ꯅꯈꯣꯏꯗꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯍꯥꯏꯕꯁꯤ ꯇꯥꯕꯤꯔꯗꯤ ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ ꯇꯣꯝꯕꯤꯅ ꯐꯅ ꯀꯟꯅ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯕꯁꯨ ꯑꯍꯨꯝ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇꯕꯗꯒꯤ ꯇꯣꯝꯕꯤꯅ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕꯁꯤ ꯐꯥꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯨ ꯌꯥꯎꯔꯤ ꯑꯩ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯗꯣꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯀꯟꯕ ꯄꯥꯝꯃꯤ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯃꯇꯦꯡ ꯈꯔꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯖꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯀꯔꯤꯃꯠꯇ ꯈꯨꯝꯂꯛꯇꯦ ꯂꯦꯡꯂꯛꯇꯦ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯅ ꯃꯈꯣꯏꯅ ꯈꯨꯝꯗꯕ ꯉꯥꯡꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯐꯦꯠꯇꯪ ꯆꯦꯞꯊꯗꯨꯅ ꯃꯥꯅ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯉꯁꯥꯏꯋꯥꯏꯗꯤ ꯃꯨꯟꯅ ꯌꯦꯡꯉꯨꯗꯕꯅꯤ ꯑꯃꯇꯪꯗꯤ ꯃꯥꯅ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯅꯤ
ꯑꯗꯨꯕꯨ ꯃꯥꯅ ꯎꯔꯤꯕ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯤꯕꯁꯤꯡꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤ ꯅꯠꯂꯝꯗ꯭ꯔꯦ꯫ ꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯔꯤꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯥꯕꯨ ꯊꯠꯅꯕ ꯍꯣꯠꯅꯔꯤꯕ ꯃꯤ ꯁꯥꯔꯤꯕ ꯃꯈꯣꯏ ꯐꯠꯇꯕ ꯂꯥꯏꯁꯤꯡꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯝꯕꯤꯁꯦ ꯋꯥ ꯉꯥꯡꯂꯝꯕꯗꯒꯤ ꯃꯥ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯦ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯨꯔꯤꯕꯁꯤꯗꯤ ꯁꯣꯏꯔꯦꯗꯅ ꯀꯔꯝ ꯇꯧꯅꯤ ꯁꯤꯗꯤ? ꯃꯁꯤꯗꯒꯤ ꯃꯥꯁꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯃꯅꯤꯡ ꯍꯟꯕ ꯍꯧꯏ꯫ ꯃꯥꯅ ꯃꯅꯤꯡ ꯍꯦꯛ ꯍꯟꯕ ꯃꯇꯝꯗꯅꯤ ꯃꯥꯒꯤ ꯍꯦꯛ ꯃꯅꯥꯛꯃꯛꯇꯗ ꯂꯩꯔꯝꯕ ꯁꯛꯇꯝ ꯑꯃꯅ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤꯗ ꯇꯥꯞ ꯌꯥꯟꯈꯤꯕꯅꯤ꯫ ꯇꯣꯝꯕꯤ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯈꯣꯡꯗ ꯌꯥꯟꯈꯤꯕꯗꯒꯤ ꯃꯥꯁꯤ ꯃꯁꯥꯗꯨ ꯃꯣꯛꯊꯣꯛꯇꯨꯅ ꯃꯈꯣꯡ ꯑꯗꯨ ꯁꯠꯇꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ꯫ ꯑꯃꯅ ꯌꯥꯟꯈꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯗꯨ ꯍꯧꯒꯠꯂꯛꯏ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯒꯤ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯅ ꯀꯣꯏꯅ ꯆꯠꯇꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯕ ꯍꯧꯔꯛꯏ꯫ ꯇꯣꯝꯕꯤ, ꯇꯣꯝꯕꯤ, ꯇꯣꯝꯕꯤ ꯀꯟꯅ ꯀꯟꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯇꯣꯝꯕꯤ ꯀꯔꯤ ꯇꯧꯒꯅꯤ? ꯑꯗꯨꯕꯨ ꯈꯪꯖꯕ ꯍꯩꯖꯕ ꯂꯩꯔꯣꯟ ꯀꯌꯥ ꯑꯃ ꯁꯣꯟꯗꯨꯅ ꯃꯈꯣꯏꯕꯨꯗꯤ ꯉꯥꯛꯊꯣꯛꯀꯅꯤ, ꯃꯈꯣꯏꯒꯤ ꯃꯈꯨꯠꯇꯒꯤꯗꯤ ꯑꯩ ꯆꯦꯟꯒꯅꯤ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯁꯤꯗꯤ ꯇꯣꯝꯕꯤꯗ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯇꯣꯝꯕꯤꯕꯨ ꯁꯦꯟꯅꯔꯕꯁꯨ ꯃꯥꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯕ ꯇꯥꯔꯕꯁꯨ ꯊꯧꯅꯥ ꯂꯩꯕ ꯇꯣꯝꯕꯤ ꯃꯍꯥꯛꯅ ꯅꯠꯇ ꯁꯥ ꯀꯔꯤꯃꯠꯇ ꯈꯪꯗꯁꯥ ꯃꯥꯅ ꯂꯩꯔꯣꯜ ꯑꯁꯦ ꯁꯣꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯕ ꯃꯔꯨ ꯃꯔꯥꯡꯁꯤꯡ ꯑꯁꯦ ꯂꯪꯁꯤꯜꯂꯛꯏ, ꯆꯥꯏꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯆꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯩꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯈꯣꯡꯗ ꯌꯥꯜꯂꯝꯕ ꯁꯛꯇꯝ ꯑꯗꯨꯁꯨ ꯇꯣꯝꯕꯤꯅ ꯑꯗꯨꯝꯅ ꯆꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯈꯔ ꯂꯥꯞꯅ ꯍꯟꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤ ꯑꯁꯦ ꯁꯣꯟꯅ ꯁꯣꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯅ ꯃꯅꯤꯡꯗ ꯆꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯑꯃꯨꯛꯁꯨ ꯀꯟꯅ ꯆꯦꯜꯂꯛꯄꯅꯤ꯫ ꯃꯥꯅ ꯆꯦꯟꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯁꯨ ꯃꯈꯣꯏ ꯈꯔ ꯑꯗꯨ ꯇꯥꯜꯂꯛꯏ꯫ ꯇꯥꯜꯂꯛꯄ ꯇꯥꯔꯕꯁꯨ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯆꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯂꯝꯃꯤ꯫ ꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯆꯦꯜꯂꯤ꯫ ꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯊꯥꯕ ꯇꯥꯔꯕꯁꯨ ꯑꯉꯥꯡ ꯑꯁꯤꯕꯨꯗꯤ ꯀꯜꯂꯝꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯇꯣꯝꯕꯤꯗ ꯈꯜꯂꯤꯕ꯫ ꯑꯉꯥꯡ ꯑꯁꯤꯕꯨ ꯁꯣꯛꯇꯅꯕ, ꯑꯉꯥꯡ ꯑꯁꯤꯕꯨ ꯀꯔꯤꯃꯠꯇ ꯇꯦꯛꯇ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯗꯅꯤ ꯇꯣꯝꯕꯤꯅ ꯋꯥꯔꯤꯕ꯫ ꯀꯗꯥꯏꯗꯕꯨ ꯑꯉꯥꯡ ꯑꯁꯤ ꯊꯜꯂꯝꯒꯅꯤ, ꯀꯗꯥꯏꯗꯕꯨ ꯁꯤꯟꯅꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯈꯟꯅ ꯈꯟꯅ ꯃꯥꯅ ꯆꯦꯜꯂꯤꯕ꯫ ꯂꯝꯕꯤ ꯑꯁꯤꯗ ꯐꯠꯇ꯭ꯔꯕ ꯁꯔꯣꯏꯁꯤꯡꯅ ꯃꯥꯕꯨ ꯇꯥꯜꯂꯛꯏ, ꯃꯥꯕꯨ ꯍꯥꯠꯀꯗꯕꯒꯤ ꯍꯣꯠꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤꯒꯤ ꯀꯜꯂꯕ ꯃꯍꯩ ꯀꯌꯥ ꯑꯃꯒꯤ ꯃꯇꯦꯡꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯉꯥꯛꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯌꯥꯝꯅ ꯋꯥꯅ ꯋꯥꯅ ꯍꯨꯃꯥꯡ ꯑꯁꯦ ꯇꯦꯞ ꯇꯦꯞ ꯇꯥꯕ ꯃꯈꯩ ꯃꯥꯅ ꯀꯟꯅ ꯆꯦꯜꯂꯛꯇꯨꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯦꯜꯂꯛꯄ ꯀꯌꯥꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯁꯦ ꯂꯥꯟꯊꯣꯔꯛꯂꯤ꯫ ꯑꯇꯣꯞꯄ ꯈꯨꯜ ꯑꯃꯃꯨꯛ ꯇꯥꯒꯗꯧꯔꯦ꯫ ꯃꯊꯪꯒꯤ ꯑꯇꯣꯞꯄ ꯈꯨꯜ ꯑꯗꯨ ꯌꯧꯒꯗꯕꯁꯤꯗꯤ ꯂꯧꯕꯨꯛ ꯂꯝꯕꯤꯅꯤ꯫ ꯂꯧꯕꯨꯛ ꯂꯝꯕꯤ ꯐꯅꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯤ꯫ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨꯝ ꯀꯔꯤꯃꯠꯇ ꯇꯥꯕ ꯅꯠꯇꯦ, ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ꯫ ꯃꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯁꯥꯡꯂꯕꯁꯦ ꯂꯥꯟꯊꯣꯛꯄ ꯉꯝꯂꯕꯗꯤ ꯂꯩꯔꯝꯕ ꯌꯨꯝ ꯑꯃꯗ ꯍꯦꯛ ꯆꯪꯂꯒ ꯑꯩꯒꯤ ꯆꯥꯁꯦ ꯁꯤꯟꯅꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯆꯞꯅꯨꯡ ꯂꯦꯞꯂꯤꯕꯅꯤ꯫ ꯃꯥꯅ ꯍꯦꯟꯅ ꯋꯥꯔꯤꯕ, ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯆꯔꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ꯫ ꯃꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯔꯣꯏꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯀꯗ꯭ꯔꯥ, ꯃꯥꯕꯨ ꯊꯠꯀꯗ꯭ꯔꯥ, ꯃꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯄꯤꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯔꯤꯕ꯫ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯅꯪꯒꯟꯗ ꯈꯥꯎꯖꯣꯝ ꯑꯗꯨ ꯄꯣꯗꯨꯅ ꯃꯍꯥꯛꯁꯦ ꯌꯥꯝꯅ ꯋꯥꯅ ꯃꯁꯤꯒꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯗꯕꯨ ꯂꯥꯟꯊꯣꯛꯂꯕꯗꯤ ꯍꯥꯏꯗꯨꯅ ꯆꯠꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯦ ꯇꯪꯈꯥꯏ ꯆꯠꯂꯛꯂꯤ꯫ ꯇꯪꯈꯥꯏ ꯆꯠꯂꯛꯄ ꯃꯇꯝꯗꯒꯤ ꯍꯧꯔꯦ ꯁꯔꯣꯏꯁꯤꯡ ꯑꯁꯦ ꯃꯥꯕꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯒꯦ ꯈꯟꯈꯤꯕꯅꯤꯅ ꯑꯗꯨꯃꯛ ꯇꯥꯟꯅꯔꯛꯏ꯫ ꯇꯥꯟꯅꯔꯛꯂꯕꯁꯨ ꯃꯥꯒꯤ ꯃꯅꯥꯛꯇꯗꯤ ꯅꯛꯁꯤꯟꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯌꯥꯝꯅ ꯀꯤꯔꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯅ ꯇꯣꯝꯕꯤꯕꯨ ꯆꯥꯒꯗꯕꯒꯤ, ꯍꯥꯠꯀꯗꯕꯒꯤ ꯃꯑꯣꯡꯗꯅꯤ ꯈꯨꯠ ꯑꯁꯥꯡꯕꯁꯤꯡ ꯑꯗꯣ ꯂꯥꯝꯁꯤꯜꯂꯛꯂꯤꯕ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯄꯝꯗꯨꯅ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯂꯥꯝꯅꯕ ꯍꯣꯠꯅꯔꯛꯈꯤꯕꯅꯤ꯫ ꯇꯣꯝꯕꯤꯅ ꯁꯣꯟꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯑꯗꯨꯝ ꯀꯟꯊꯣꯛꯂꯒ ꯆꯠꯄꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯀꯩꯁꯨꯝ ꯇꯧꯕ ꯉꯝꯗꯦ꯫ ꯇꯣꯝꯕꯤꯗꯤ ꯋꯥꯕꯅꯁꯨ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ, ꯃꯈꯨꯠ ꯑꯁꯤ ꯁꯤꯊꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯈꯨꯜ ꯑꯁꯤ ꯌꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯈꯨꯟꯖꯤꯟ ꯌꯧꯁꯤꯜꯂꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯈꯨꯟꯖꯤꯟ ꯌꯧꯔꯛꯀꯗꯕ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯌꯨꯝꯁꯤꯡꯗꯤ ꯎꯔꯕꯅꯤ, ꯃꯃꯥꯡꯁꯤꯡꯗ ꯇꯥꯔꯕꯅꯤ, ꯃꯩ ꯈꯔ ꯉꯥꯜꯂꯤꯕꯁꯤꯁꯨ ꯎꯔꯕꯅꯤ꯫ ꯈꯖꯤꯛꯇ ꯉꯥꯏꯔꯕ ꯃꯇꯝ ꯑꯁꯤꯗꯅꯤ ꯇꯣꯝꯕꯤ ꯆꯦꯜꯂꯝꯕꯗꯒꯤ ꯈꯪꯇꯨ ꯇꯨꯔꯝꯃꯤ꯫ ꯃꯥꯅ ꯍꯦꯛ ꯇꯨꯔꯤꯕꯁꯤꯒꯤ ꯃꯅꯥꯛꯃꯛꯇꯗꯁꯨ ꯅꯨꯄꯥ ꯑꯃꯈꯛ ꯇꯨꯝꯂꯒ ꯇꯥꯔꯤꯕꯁꯦ ꯇꯣꯝꯕꯤꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯇꯁꯦꯡꯅꯃꯛ ꯃꯊꯥ ꯁꯥꯔꯦ꯫ ꯇꯨꯝꯂꯤꯕꯁꯦ ꯂꯥꯏꯅꯤ, ꯁꯔꯣꯏꯅꯤ, ꯃꯥꯕꯨ ꯊꯠꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯈ꯭ꯔꯦ꯫ ꯂꯝꯕꯤ ꯃꯇꯥꯏꯗꯅꯤ ꯇꯨꯝꯂꯤꯕ꯫ ꯅꯥꯄꯤ ꯍꯧꯔꯤꯕ ꯂꯝꯕꯤ ꯃꯇꯥꯏ ꯑꯁꯤꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯤꯕ ꯁꯛꯇꯝ ꯑꯁꯤꯕꯨꯁꯨ ꯑꯃꯨꯛ ꯌꯦꯡ, ꯑꯗꯨꯒ ꯐꯝꯊꯗꯨꯅ ꯃꯆꯥ ꯑꯁꯤꯕꯨꯁꯨ ꯅꯥꯟꯗꯨꯅ ꯃꯥꯅ ꯐꯝꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤꯕꯨꯁꯨ ꯌꯦꯡ꯫ ꯇꯣꯝꯕꯤ ꯌꯥꯝꯅ ꯋꯥꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯣ? ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯃꯊꯥ ꯁꯥꯔꯦ꯫ ꯃꯥꯅ ꯐꯝꯊꯗꯨꯅ ꯌꯦꯡꯈꯠꯂꯛꯄ ꯃꯇꯝꯗ ꯑꯁꯣꯝꯗꯒꯤ ꯇꯥꯜꯂꯛꯄ ꯁꯔꯣꯏꯁꯤꯡ ꯑꯗꯣ ꯃꯅꯥꯛꯇ ꯁꯨꯝ ꯅꯛꯁꯤꯜꯂꯛꯄ, ꯃꯈꯣꯏꯁꯨ ꯁꯟ ꯁꯥꯔꯛꯄꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯕꯤꯅ ꯂꯥꯏꯁꯣꯜ ꯑꯁꯤ ꯁꯣꯟꯗꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯆꯥꯏ꯫ ꯆꯥꯏꯔꯨꯕ ꯃꯇꯝ ꯑꯁꯤꯗ ꯁꯔꯣꯏꯁꯤꯡ ꯑꯗꯣ ꯐꯨꯠ ꯃꯥꯡꯉꯤ꯫ ꯑꯃꯨꯛ ꯊꯣꯔꯛꯏ, ꯑꯃꯨꯛ ꯆꯥꯏ, ꯑꯃꯨꯛ ꯊꯣꯔꯛꯏ, ꯑꯃꯨꯛ ꯆꯥꯏ꯫ ꯑꯗꯨꯝꯅ ꯃꯔꯤꯔꯛ ꯃꯉꯥꯔꯛ ꯆꯥꯏꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯁꯣꯝꯗꯒꯤ ꯇꯥꯜꯂꯛꯄ ꯁꯔꯣꯏꯁꯤꯡ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ꯫
ꯑꯗꯨꯒ ꯃꯅꯥꯛꯃꯛꯇꯗ ꯎꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯁꯛꯇꯝ ꯑꯁꯤꯗꯤ ꯃꯥꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯆꯥꯏꯕ ꯈꯤꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯗꯦ, ꯀꯔꯤꯃꯠꯇ ꯂꯦꯡꯗꯦ꯫ ꯇꯣꯝꯕꯤ ꯌꯥꯝꯅ ꯉꯛꯏ꯫ ꯀꯔꯤꯅꯣ? ꯃꯁꯤꯗꯤ ꯀꯔꯝꯕ ꯁꯔꯣꯏꯅꯣ? ꯑꯩꯒꯤ ꯃꯍꯩꯅ ꯁꯣꯜꯂ ꯐꯥꯎꯕꯗ, ꯑꯩꯅ ꯆꯥꯏꯔ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕ꯫ ꯃꯁꯤꯗꯤ ꯀꯔꯝꯕꯅꯣ? ꯃꯁꯤꯗꯤ ꯀꯔꯝꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯅ ꯁꯣꯜꯂꯨꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯐꯝꯊꯗꯨꯅ ꯁꯣꯜꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝꯗꯗꯤ ꯃꯥꯅ ꯐꯝꯊꯔꯤꯉꯩꯁꯤꯗ ꯃꯥꯒꯤ ꯈꯣꯡ ꯁꯣꯝꯗ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯁꯔꯣꯏꯅ ꯆꯤꯡꯕ ꯍꯧꯔꯕꯅꯤ꯫ ꯑꯁꯣꯝꯗ ꯃꯥꯅ ꯆꯥꯏꯔꯤꯉꯩ ꯅꯥꯀꯜ ꯑꯃꯗ ꯃꯥꯕꯨ ꯆꯤꯡꯂꯦ꯫ ꯑꯗꯨꯝꯅ ꯆꯤꯡꯂꯛꯄꯗꯒꯤ ꯇꯣꯝꯕꯤ ꯑꯁꯦ ꯂꯥꯎꯔꯛꯏ꯫ ꯂꯥꯎꯕꯇ ꯅꯠꯇꯅ ꯃꯥꯅ ꯄꯝꯂꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯤꯠꯄ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯔꯛꯄꯗꯒꯤ ꯑꯉꯥꯡ ꯑꯗꯨ ꯀꯞꯈꯠꯂꯛꯏ꯫ ꯑꯗꯨꯝꯅ ꯑꯉꯥꯡ ꯑꯗꯨ ꯀꯞꯈꯠꯂꯛꯄꯗꯒꯤꯅꯤ ꯍꯧꯖꯤꯛꯀꯤ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯁꯦ ꯐꯨꯛ ꯍꯧꯒꯠꯂꯛꯈꯤꯕ꯫ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯔꯝꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯗ ꯋꯥꯈꯜ ꯑꯁꯤ ꯌꯥꯝ ꯆꯃꯝꯅꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪꯗꯤ ꯃꯥꯁꯦ ꯒ꯭ꯌꯥꯟ ꯉꯥꯎꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯁꯣꯝꯗꯅ ꯃꯈꯣꯡ ꯑꯗꯨꯗ ꯄꯥꯏꯔꯒ ꯆꯤꯡꯂꯤꯕ ꯑꯉꯥꯡ ꯀꯞꯂꯤꯕꯁꯤꯁꯨ ꯃꯥꯅ ꯎꯔꯤꯕꯅꯤ꯫ ꯃꯍꯥꯛꯁꯦ ꯃꯃꯥꯟꯅꯕꯁꯤꯡ ꯄꯨꯜꯂꯨꯕ, ꯌꯨ ꯌꯥꯝꯅ ꯉꯥꯎꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯦ ꯌꯨꯝ ꯌꯧꯕ ꯉꯝꯗꯕꯗꯒꯤ ꯌꯨꯝ ꯌꯧꯒꯗꯕ ꯋꯥꯠꯂꯤꯉꯩ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯨꯝꯅ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯁꯦ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯃꯥ ꯑꯗꯨꯝ ꯇꯨꯝꯂꯒ ꯂꯩꯈꯤꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯡ ꯀꯞꯄ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨꯕꯨ ꯆꯤꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗꯤ ꯃꯥꯅ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯆꯤꯡꯗꯨꯅ ꯄꯨꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯜꯂꯤ꯫ ꯆꯤꯡꯂꯤꯕ ꯁꯛꯇꯝꯁꯤꯡꯗꯨꯗꯤ ꯃꯥꯅ ꯎꯕ ꯅꯠꯇꯦ꯫ ꯑꯗꯨꯝꯅ ꯌꯥꯗꯕ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯝꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯃꯥꯏꯕ ꯇꯣꯝꯕꯤꯅꯁꯨ ꯈꯪꯉꯤ ꯅꯨꯄꯥ ꯑꯁꯤꯗꯤ ꯂꯥꯏ ꯅꯠꯇꯦ, ꯁꯥꯔꯣꯏ ꯅꯠꯇꯦ, ꯃꯁꯤꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯃꯥꯅ ꯈꯪꯂꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯅ ꯂꯥꯏꯔꯣꯟ ꯁꯣꯟꯗꯨꯅ ꯃꯥꯕꯨ ꯆꯤꯡꯂꯤꯕ, ꯃꯥꯕꯨ ꯌꯥꯜꯂꯤꯕꯁꯤꯡ ꯑꯁꯤ ꯃꯥꯅ ꯀꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯍꯥꯟꯕ ꯃꯇꯝꯗꯗꯤ ꯀꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯑꯩꯒꯤ ꯆꯥꯁꯦ ꯑꯃꯨꯛꯇ ꯄꯝꯃꯨꯁꯦ, ꯑꯩꯒꯤ ꯆꯥꯁꯦ ꯑꯃꯨꯛꯇ ꯄꯝꯕꯤꯌꯨꯁꯦ, ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯀꯟꯅ ꯀꯞꯂꯦ, ꯑꯃꯨꯛꯇ ꯄꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯃꯥꯅ ꯄꯤꯈ꯭ꯔꯦ꯫ ꯑꯗꯨꯒ ꯇꯣꯝꯕꯤ ꯆꯞ ꯆꯥꯅ ꯂꯥꯟꯊꯦꯡꯅꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯁꯣꯟꯗꯨꯅ ꯐꯠꯇꯕꯁꯤꯡ ꯑꯗꯣ ꯃꯥꯌꯣꯛꯅꯔꯤ, ꯂꯥꯟꯊꯦꯡꯅꯔꯤ꯫ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯗꯤ ꯉꯁꯥꯏꯒꯤ ꯌꯨ ꯉꯥꯎꯔꯒ ꯇꯨꯝꯂꯝꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯉꯥꯡ ꯑꯗꯨ ꯄꯝꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯋꯥꯈꯜꯁꯤ ꯆꯃꯝꯅꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ꯫ ꯀꯞꯂꯤꯕ ꯑꯉꯥꯡ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯊꯦꯝꯂꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯉꯛꯏ ꯌꯦꯡꯂꯤ꯫ ꯃꯍꯩ ꯌꯥꯝꯅ ꯍꯩꯔꯕ ꯇꯣꯝꯕꯤꯅꯤ꯫ ꯐꯠꯇꯕ ꯁꯔꯣꯏ ꯑꯃꯠꯇꯅ ꯃꯉꯣꯟꯗ ꯂꯥꯛꯆ ꯈꯨꯗꯨꯝ ꯀꯔꯤꯃꯠꯇ ꯆꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯃꯈꯣꯏꯅ ꯃꯇꯨ ꯁꯣꯟꯕꯁꯤꯡ, ꯃꯥꯒꯤ ꯁꯥꯒꯩ ꯅꯥꯇꯩꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯉꯥꯏꯗꯨꯅ ꯃꯈꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯍꯥꯠꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ ꯇꯣꯝꯕꯤꯅ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯑꯃꯗ ꯇꯣꯝꯕꯤꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯟꯊꯦꯡꯅꯈꯤ꯫ ꯑꯁꯣꯝꯗꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯅ ꯃꯪꯑꯣꯏ ꯀꯔꯤꯑꯣꯏ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯃꯝꯈꯤꯕꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯐꯠꯇꯕ ꯁꯔꯣꯏꯁꯤꯡ ꯑꯁꯤ ꯇꯣꯝꯕꯤꯒꯤ ꯀꯜꯂꯕ ꯃꯍꯩꯒꯤ ꯃꯇꯦꯡꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ, ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯇꯣꯝꯕꯤ ꯇꯝꯕ ꯆꯪꯁꯤꯜꯂꯛꯏ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯞꯂꯒ ꯃꯥꯅ ꯍꯥꯏ, ꯏꯕꯨꯡꯉꯣ ꯅꯪ ꯊꯦꯡꯅꯕ ꯇꯥꯟ ꯆꯞ ꯆꯥꯔꯦ, ꯅꯪꯕꯨ ꯈꯨꯜ ꯑꯁꯤꯗꯒꯤꯔꯥ? ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯈꯨꯝꯃꯤ, ꯃꯥꯅꯤ ꯀꯀꯥ꯫ ꯑꯩꯗꯤ ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ, ꯀꯔꯤꯅꯣ ꯑꯩꯒꯤ ꯃꯤꯠꯇ ꯎꯔꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯇꯣꯝꯕꯤꯅ ꯍꯥꯏ, ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯅꯪꯉꯣꯟꯗ ꯅꯣꯡꯃ ꯂꯤꯒꯦ, ꯑꯗꯨꯕꯨ ꯑꯩ ꯉꯁꯤꯗꯤ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ, ꯃꯁꯤꯃꯇꯪ ꯅꯪꯅ ꯌꯥꯕꯤꯌꯨ꯫ ꯅꯨꯄꯥ ꯑꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯑꯩꯒꯤ ꯄꯤꯛꯂꯤꯕ ꯏꯆꯥ ꯑꯁꯤ ꯅꯍꯥꯛ ꯄꯨꯗꯨꯅ ꯅꯪꯒꯤ ꯌꯨꯝꯗ ꯑꯃꯨꯛꯀ ꯊꯝꯕꯤꯌꯨ꯫ ꯑꯩ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯏꯆꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯗꯕ, ꯑꯩꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯩꯔꯤ꯫ ꯏꯆꯥ ꯑꯁꯤ ꯅꯍꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯊꯝꯕꯤꯌꯨ, ꯑꯩ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯆꯃꯝꯅꯔꯦ꯫ ꯀꯅꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤ ꯑꯃꯒꯤ ꯃꯆꯥꯕꯨ ꯍꯦꯛꯇ ꯃꯇꯝ ꯈꯔ ꯊꯝꯃꯨ ꯍꯥꯏꯕꯁꯤꯗꯅꯤ ꯃꯥꯅ ꯋꯥꯈꯜ ꯆꯃꯝꯅꯔꯤꯕ꯫ ꯇꯣꯝꯕꯤꯅ ꯃꯈꯨꯠ ꯑꯣꯟꯅꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯈꯔ ꯂꯩ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯑꯃꯨꯛꯇꯤ ꯌꯥꯕꯤꯌꯨ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯌꯥꯗꯕ ꯇꯥꯔꯕꯗꯤ ꯏꯄꯥ ꯏꯆꯥ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯔꯒꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯗꯨꯝꯅ ꯃꯈꯨꯠ ꯑꯣꯟꯅꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯔꯦ꯫ ꯌꯥꯔꯕ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯁꯤꯅ ꯇꯣꯝꯕꯤꯅ ꯑꯉꯥꯡ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯔꯥꯏꯕꯛꯇ ꯆꯨꯞꯄꯤꯔꯝꯃꯤ, ꯅꯥꯟꯊꯕꯤꯔꯝꯃꯤ, ꯋꯥ ꯍꯥꯏꯔꯝꯃꯤ, ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤ꯫ ꯑꯩ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯌꯥꯝꯅ ꯂꯩꯔꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯂꯕ ꯅꯪꯒꯤ ꯅꯃꯥꯅ ꯄꯥꯝꯖꯔꯝꯕꯁꯤꯡ ꯑꯗꯣ ꯑꯩꯅ ꯆꯞ ꯆꯥꯅ ꯅꯤꯡꯕ ꯊꯨꯡꯂꯕ ꯃꯇꯝꯗ ꯏꯄꯥ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯀꯅꯤꯀꯣ꯫ ꯏꯄꯥꯒꯤ ꯏꯕꯦꯝꯃ, ꯏꯄꯥ ꯆꯠꯂꯒꯦꯀꯣ꯫ ꯌꯥꯔꯒꯗꯤ ꯑꯉꯥꯡꯁꯤ ꯄꯨꯔꯒ ꯑꯃꯨꯛꯇ ꯅꯍꯥꯛꯀꯤ ꯅꯌꯨꯝꯗ ꯆꯠꯄꯤꯔꯣ, ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯥ ꯑꯗꯨ ꯇꯁꯦꯡꯅꯃꯛ ꯒ꯭ꯌꯥꯟ ꯃꯝꯂꯦ꯫ ꯈꯨꯗꯩꯅ ꯌꯣꯝꯁꯤꯜꯂꯤꯕ ꯑꯉꯥꯡ ꯑꯁꯤ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯠꯄ ꯍꯧꯏ꯫ ꯇꯣꯝꯕꯤ ꯆꯠꯇ꯭ꯔꯤꯉꯩ ꯇꯣꯝꯕꯤꯅ ꯑꯗꯨꯝ ꯍꯥꯏꯔꯤ, ꯅꯍꯥꯛ ꯍꯥꯟꯅ ꯆꯠꯄꯤꯌꯨ, ꯅꯍꯥꯛ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ
pamna pamna dumak chakhi chattu matam asida pilingayda mamana kaujaramba angang adu maming ase tombina laptangna leptuna kahori ipagi bema Sumila ipagi bema nanau Sumila nak nungaina leira uko nungaina palo uko asumna hadun makse makhada kunthakre aduga atya thakti yengkhalai ahing nongjai gi matam lan thokhrabada Purnima numit si yorabani mahangna atya thakti yengduna kanna kanna lauri ngasi Purnima numit ne ngasi se Purnima numit ne Purnima numit kaya subadano ahi gi mateng pangadoriba ahi gi damakta lakadoriba nak lakani haduna Purnima khutingi nangbu kaujabani nangbu ngaijabani adubu nakti lakpa kauba leitre karam machang yengno karam lilano nangna pawliba laklo aigi mateng panglaro laklo aigi mateng panglaro mitlang haduna ahumla kawi thawai jakpadi helaba magi matu sikraba amadi magi sagaina te punna tumkraba matam masida amaiba jugindona hairamba khudi musing sibu ngakthokpa ngamnaba khudi musing sibu kanma ngamnaba kariguma jiba mukhaktangdi ekhoi gi mateng pangnaba kaubani ram matamda lakadabano khangde lakpasu yai natraga lakdabusu yai mahak lakpa tarabadi awaba khudi musing ase loina kokpa ngamgani charoi kaya ase loina maithiba piba ngamgani habigi hairamba wahai kaya ase masini tombi na ngasi phawbada kawba ngamtiba yamna kanna lauki mahakna nang lao haduna khu kudak kamdana kanna lauki aroibana mana khonthang yaina yena kanna lauki nanau mitlang nang amuktadi lao aigi sagaina tay tumna mangkibase nang amuktadi kallaro nanau mitlang nang amuktadi lao ai yamna ware aigi jagi punsi busu nang namasak mangan piraro aigi janu pigi punsi kan biraro haduna kanna lauki makhangai minasi hayeng soidana maki numidangi pung 7:08 ki marak asida ekhoina wari sigi makha hapsarake nungtigi leptana pathok jarakani mayamba orabada dan khumanna amukana khurumjari